ꯀꯅꯥꯒꯤ ꯚꯤꯗꯤꯑꯣꯅꯣ ꯑꯣꯏꯗꯣꯏꯁꯦ? Baby. Hi ꯇꯧ ꯑꯩꯈꯣꯏꯒꯤ ꯁꯨꯒꯔ ꯗꯗꯥꯅ ꯐꯨꯜ ꯁ꯭ꯄꯤꯗꯇ ꯊꯧꯔꯒ ꯕꯤꯁꯦꯝꯄꯨꯔ ꯃꯥꯏꯀꯩꯗ ꯍꯥꯏꯒꯠꯂꯤ. Hi guys, welcome back to my another video. ꯑꯗꯣ ꯃꯌꯥꯝ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯃꯅꯤꯄꯨꯔ ꯆꯠꯈ꯭ꯔꯦ, ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯦ ꯍꯥꯏꯅ ꯕ꯭ꯂꯣꯛ ꯊꯥꯡꯒꯠꯈ꯭ꯔꯦ. ꯑꯗꯣ ꯃꯅꯤꯄꯨꯔ ꯂꯥꯛꯄꯒꯗꯤ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯀꯅꯥ ꯊꯦꯡꯅꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯈꯪꯉꯝꯒꯅꯤ. ꯑꯗꯣ ꯗꯗꯥꯅ ꯂꯧꯕ ꯂꯥꯛꯑꯦ. ꯗꯗꯥ ꯍꯥꯏ ꯇꯧꯔꯣ. Hi. ꯍꯥꯏ. ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯦ ꯈꯟꯅꯗꯤ ꯈꯟꯅꯔꯕꯅꯦꯕꯀꯣ. ꯀꯩꯅꯣꯗꯤ ꯃꯦꯁꯦꯖꯀꯁꯦ ꯑꯝꯇ ꯍꯪꯅꯗ꯭ꯔꯕꯅꯤ ꯗꯗꯥꯒꯩꯒꯁꯦ. ꯄ꯭ꯔꯦꯡꯗꯣ ꯑꯗꯨꯒ ꯑꯩ ꯗꯗꯥꯁꯦ ꯁꯥꯎꯈ꯭ꯔꯦ. ꯄ꯭ꯔꯦꯡꯗꯤ ꯁꯥꯎꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯄ꯭ꯔꯦꯡꯗꯨꯗ ꯑꯩꯅ ꯄ꯭ꯔꯦꯡ ꯇꯧꯔꯦ ꯈꯪꯅ ꯃꯌꯥꯝ ꯃꯥꯡꯗ ꯏꯖꯠ ꯈꯤꯇꯪꯗꯁꯨ ꯉꯥꯡꯂꯛꯇꯕꯗꯣ ꯑꯦꯁ ꯗꯗꯥꯒꯤꯗꯪ ꯂꯦꯞꯊꯣꯛꯑꯁꯤ ꯑꯩꯗꯣ ꯍꯥꯏꯗꯤ ꯃꯕꯨꯡ ꯑꯃꯗꯗꯤ ꯀꯃꯥꯏꯅ ꯂꯩꯗꯣꯏꯒꯦ ꯑꯗꯨ ꯅꯪꯕꯣ? ꯄꯣꯛꯃꯤꯟꯅꯕꯗꯤ ꯅꯠꯇꯦꯗꯅ. ꯄꯣꯛꯃꯤꯟꯅꯗ꯭ꯔꯒꯁꯨ ꯑꯩꯅ ꯄꯣꯛꯃꯤꯟꯅꯩꯅ ꯈꯟꯕꯗꯣ. ꯄꯣꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯋꯥꯍꯩꯗꯪ ꯑꯣꯏꯔꯒꯁꯨꯀꯣ ꯂꯦꯞꯊꯣꯛꯑꯔꯣꯏ ꯀꯩꯅꯣ ꯐꯥꯒꯤ ꯇꯧꯊꯣꯔꯛꯑꯒꯗꯤ ꯅꯪ ꯄꯦꯜꯂꯝꯒꯅꯤ. ꯌꯥꯔꯦ ꯅꯣꯏ ꯌꯨꯇ꯭ꯌꯨꯕꯔꯅ ꯉꯥꯡꯕꯗꯤ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯏꯀꯥꯏꯕ ꯄꯤꯕꯗꯣ, ꯄꯨꯔꯥ ꯏꯟꯁꯜ ꯇꯧꯕꯗꯣ, ꯄꯨꯔꯥ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯤꯌꯦ. ꯑꯩꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨꯅ ꯃꯥꯅꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕ. ꯃꯥꯅꯦ. ꯃꯆꯥ ꯃꯕꯨꯡꯒꯤ ꯍꯥꯏꯖꯕ. ꯑꯩꯒꯤ ꯄꯣꯏꯟꯇꯁꯨ ꯆꯨꯝꯃꯦ, ꯅꯪꯒꯤ ꯄꯣꯏꯟꯇꯁꯨ ꯅꯪꯅ ꯆꯨꯝꯃꯦ. ꯑꯩꯁꯦ ꯏꯀꯥꯏꯔꯦ ꯃꯌꯥꯝ ꯃꯥꯡꯗ ꯑꯦꯔꯥ ꯑꯗꯨꯗꯤ ꯅꯪꯅ ꯑꯗꯨꯅ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯣꯏ ꯁꯤꯅꯦ ꯑꯩꯁꯨꯀꯣ. ꯂꯥꯛꯑꯒꯗꯤ ꯍꯜꯂꯛꯄ. ꯀꯩꯗꯧꯕꯒꯤ ꯏꯆꯟꯅꯨꯄꯤꯅ ꯐꯅ ꯃꯕꯨꯡ ꯁꯥꯎꯅ ꯇꯥꯔꯒꯁꯨ ꯃꯥꯅꯦ. ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯦ. ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯋꯥꯕ ꯇꯥꯕꯅꯤ ꯈꯪꯗꯦ ꯑꯦꯅꯤ ꯃꯥꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯄꯩꯊꯣꯛꯑ ꯂꯩꯒꯗ꯭ꯔꯕ? ꯅꯠꯇꯦ. ꯑꯗꯣ ꯏꯕꯨꯡꯇꯅꯦꯕ ꯑꯩꯅ ꯍꯥꯟꯅ ꯅꯤꯡꯁꯤꯡꯉꯩꯁꯦ ꯆꯨꯝꯗ꯭ꯔꯥ ꯍꯥꯏꯌꯣ. ꯑꯗ ꯑꯩꯁꯨ ꯈꯜꯂꯦ ꯐꯅꯌꯥꯝ ꯁꯥꯎꯅꯔꯁꯨ ꯑꯩ ꯀꯁꯥꯔ ꯆꯠꯂꯨ ꯃꯇꯝꯗ ꯅꯤꯀꯤꯗ ꯑꯗꯨꯝ ꯀꯁꯥꯔ ꯂꯥꯛꯑꯦ ꯍꯥꯏꯗꯧ ꯂꯩꯌꯦ ꯈꯜꯂꯦꯕ. ꯀꯩꯝ ꯁꯥꯎꯅꯕ ꯈꯣꯠꯅꯕ ꯀꯩꯝ ꯂꯩꯇꯦꯕꯀꯣ. ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯩ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯗꯨꯅ ꯁꯨꯝ ꯂꯩꯗꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕꯩ ꯄꯦꯟꯗꯕꯩ ꯃꯦꯁꯦꯖ ꯍꯟꯅꯗꯕꯩ ꯋꯥꯗꯅꯦ. ꯑꯗꯣ ꯉꯁꯤ ꯈꯛꯇꯅꯤꯀꯣ ꯄꯥꯎ ꯐꯥꯎꯅꯩꯁꯦ. ꯃꯥꯒꯤ ꯂꯥꯛꯄ ꯅꯨꯃꯤꯠꯇꯣ ꯈꯛꯇꯅꯤꯀꯣ. ꯍꯣꯏ ꯉꯔꯥꯡꯇꯅꯦꯕ. ꯑꯗꯣ ꯑꯩ ꯏꯆꯟꯅꯨꯄꯤꯗꯨꯒ ꯁꯦꯂꯦ ꯅꯥꯎꯕꯤ ꯍꯥꯏ ꯇꯧꯔꯣ. ꯑꯦꯂꯦꯛꯁꯇꯤ ꯂꯥꯛꯇ꯭ꯔꯦ. ꯑꯦꯂꯦꯛꯁ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦꯀꯣ. ꯑꯦꯂꯦꯛꯁ ꯌꯥꯎꯔꯛꯇ꯭ꯔꯦ. ꯑꯗꯣ ꯍꯌꯦꯡ ꯌꯥꯎꯔꯛꯀꯅꯤ. ꯑꯩꯅ ꯃꯥꯡꯗ ꯐꯝꯃꯤꯁꯤꯅ ꯉꯥꯛꯇꯪ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯍꯥꯏꯔꯅꯤ. ꯅꯤꯡꯗ ꯀꯝ ꯆꯠꯀꯅꯤ ꯋꯥꯔꯅꯨ. ꯅꯪ ꯐꯠꯇꯕ ꯈꯟꯗꯣꯏꯅꯦ. ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦꯀꯣ ꯑꯕꯦꯝ ꯕꯤꯁꯦꯝꯄꯨꯔ ꯍꯣꯏꯗ ꯆꯠꯂꯤꯅꯤ. ꯆꯤꯆꯦ ꯀꯧꯗꯣꯏꯔꯥ ꯑꯩꯅ? ꯍꯪꯒꯅꯤꯀꯣ. ꯆꯤꯆꯦ ꯍꯣꯏꯗ ꯆꯠꯂꯤꯅꯦꯕꯀꯣ. ꯑꯩꯁꯨ ꯑꯍꯥꯟꯕ ꯎꯅꯗꯣꯔꯤꯅꯤ. ꯗꯗꯥꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯄ꯭ꯔꯦꯡ ꯑꯃ ꯇꯧꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯃꯉꯣꯟꯗ. ꯑꯗꯨꯒꯤꯗꯃꯛꯇ ꯆꯠꯄꯅꯦ. ꯑꯗꯣ ꯀꯃꯥꯏ ꯇꯧꯕ. ꯑꯗꯣ ꯃꯅꯤꯄꯨꯔꯁꯦ ꯏꯁꯤꯡꯗꯤ ꯌꯥꯝ ꯆꯥꯎꯔꯝꯃꯦ. ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯗꯤ ꯆꯥꯎꯔꯝꯗꯦ. ꯁ꯭ꯋꯥꯏꯁꯤ ꯀꯩ ꯀꯧꯒꯦ? ꯁ꯭ꯋꯥꯏꯁꯤꯗꯤ ꯀꯩꯝ ꯆꯥꯎꯔꯝꯗꯦ ꯅꯠꯇ꯭ꯔꯥ? ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯐꯝꯗꯨꯗꯤ ꯄꯨꯔꯥ ꯏꯁꯤꯡꯅ ꯄꯥꯊꯔꯦ. ꯀꯩꯝ ꯊꯣꯛꯄꯒ ꯌꯥꯗꯦ. ꯑꯗꯨꯏꯁꯨ ꯗꯗꯥꯅ ꯌꯥꯝꯅ ꯋꯥꯅ ꯂꯧꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏꯗ. ꯄꯨꯡ 2ꯅꯤ ꯉꯥꯏꯍꯜꯂꯤꯁꯦ ꯑꯩꯈꯣꯏꯗ. ꯑꯗꯣ ꯗꯗꯥꯁꯨ ꯌꯥꯝꯅ ꯋꯥꯅ ꯏꯁꯤꯡꯒꯁꯦ ꯅꯨꯡꯉꯥꯏꯔꯅꯤ ꯀꯩꯝ ꯈꯜꯂꯨ. ꯏꯁꯤꯡ ꯀꯪꯗꯕꯗꯤꯅꯦ ꯁꯠ ꯃꯤꯅꯤꯠ 5-10. ꯃꯥꯅꯦ. ꯍꯥꯏꯗꯤ ꯗꯗꯥꯁꯨ ꯋꯥꯔꯕꯅꯦꯕ. ꯑꯩꯈꯣꯏꯗꯤ ꯑꯩꯗꯤ ꯗ꯭ꯔꯦꯁꯀ ꯍꯣꯡꯗꯣꯔꯛꯑꯕꯅꯦ. ꯆꯨꯈꯤꯗꯅ. ꯀꯔꯝ ꯀꯥꯟ ꯆꯠꯇꯣꯏꯕ? ꯀꯔꯝ ꯀꯥꯟ ꯆꯠꯇꯣꯏꯕ? ꯑꯩ ꯈꯪꯗ꯭ꯔꯤ. ꯑꯩ ꯊꯕꯛ ꯑꯃ ꯂꯩ ꯑꯗꯨ ꯇꯧꯔ. ꯑꯗꯨꯗꯤ ꯅꯣꯏꯅꯤ ꯚꯤꯗꯤꯑꯣ 50 ꯃꯨꯛ ꯆꯠꯈ꯭ꯔꯣ. ꯅꯣꯏꯅꯤ 50-50ꯗꯨꯗꯤ ꯆꯥꯝ ꯁꯨꯔꯕꯀꯣ. ꯃꯤꯅꯤꯠ ꯆꯧꯁꯤ ꯍꯌꯦꯡꯂꯅꯦ. ꯆꯠꯁꯦ. ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯛ ꯁꯦꯝꯃꯣꯕꯀꯣ. ꯌꯥꯏ. ꯁꯦꯝꯃꯣ. ꯅꯣꯏꯅꯤ ꯂꯣꯏ ꯁꯦꯝꯃꯣ. ꯌꯥꯏ. ꯄꯨꯡ ꯌꯥꯗ ꯌꯥꯏ. ꯑꯩꯈꯣꯏꯗꯤ ꯆꯠꯄꯩ ꯋꯥꯅꯤ. ꯀꯥꯏꯗꯦ. ꯆꯠꯇꯣꯏꯁꯦ ꯕꯤꯅꯟꯗ. ꯕꯤꯅꯟꯗꯁꯨ. ꯃꯥꯒ ꯑꯦꯂꯦꯛꯁꯀ. ꯑꯁ ꯅꯨꯡꯉꯥꯏꯕꯅꯦ. ꯑꯩꯈꯣꯏ ꯅꯣꯏ ꯑꯅꯤꯒ ꯆꯠꯂꯔꯣꯏ. ꯌꯥꯏ. ꯀꯥꯏꯗꯦ. ꯑꯩꯈꯣꯏꯗꯤ ꯆꯠꯅꯤꯡꯉꯦ. ꯌꯥꯏ. ꯀꯥꯏꯗꯦ. ꯅꯠꯇ꯭ꯔꯥ? ꯆꯠꯂꯁꯤ. ꯃꯥꯅꯁꯨ. ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯃꯨꯛ ꯌꯧꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯕꯗꯣ. ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯊꯧꯈꯤꯒꯦ. ꯅꯣꯏ ꯆꯠꯅꯤꯡꯕ ꯃꯤ ꯍꯥꯟꯅ ꯄꯨꯕꯤꯒꯦꯕ. ꯍꯣꯏ. ꯀꯅꯥ ꯌꯨꯇ꯭ꯌꯨꯕꯔ ꯀꯅꯥ ꯆꯠꯅꯤꯡꯕ ꯍꯥꯏꯕꯗꯣ. ꯍꯣꯏ. ꯆꯠꯁꯦ. ꯁ꯭ꯋꯥꯏꯁꯤꯗꯤ ꯏꯁꯤꯡ ꯑꯃꯐꯥꯎ ꯌꯥꯎꯔꯝꯗ꯭ꯔꯦ ꯁꯣꯔꯣꯛꯇ. ꯁ꯭ꯋꯥꯏꯗꯕꯨꯗꯤ ꯂꯩ. ꯕꯤꯁꯦꯝꯄꯨꯔꯁꯦ ꯀꯌꯥꯝ ꯊꯥꯞꯀꯦ? ꯍꯧꯖꯤꯛꯇꯗꯤ ꯌꯦꯡꯉꯣ. ꯄꯨꯡ ꯀꯌꯥ ꯇꯥꯔꯦ? ꯊꯧꯔꯤꯉꯩ ꯃꯇꯝ ꯌꯦꯡꯉꯣꯀꯣ. ꯄꯨꯡ 11:30 ꯇꯥꯔꯦꯕꯀꯣ. 11:30 ꯕꯥꯔꯣꯗ ꯌꯧꯔꯦ. ꯑꯣꯀꯦ. ꯌꯥꯅꯤ. ꯀꯥꯏꯗꯦ. ꯑꯗꯣ ꯄ꯭ꯔꯦꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯦꯡ ꯑꯣꯏꯗꯣꯏꯅꯦ. ꯑꯗꯨ ꯗꯗꯥꯒꯤ ꯐꯣꯟꯁꯦ ꯄꯥꯏꯔꯒ ꯑꯩ ꯇꯧꯒꯦꯁꯦ ꯄ꯭ꯔꯣ. ꯁꯤꯌꯔ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯑꯩꯅ ꯇꯧꯗꯣꯏꯅꯦ ꯄꯤꯔꯣ. ꯑꯩ ꯁꯛꯀꯦ ꯅꯪ ꯈꯪꯉꯣꯏꯒꯦ ꯇꯧꯔꯒ. ꯑꯣꯀꯦ. ꯗꯗꯥꯅ ꯅꯝꯐꯨꯗꯅ ꯑꯩ ꯚꯤꯗꯤꯑꯣ ꯁꯤꯌꯔ ꯇꯧꯕ. ꯃꯥꯁꯦ ꯀꯨꯏꯔꯕꯅꯦꯕ ꯑꯩꯒꯤ ꯃꯦꯁꯦꯖ ꯍꯟꯗꯕꯁꯦ. ꯁꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯩ ꯅꯪ ꯚꯤꯗꯤꯑꯣ ꯁꯤꯌꯔ ꯇꯧꯒꯦ. ꯍꯣꯏ. ꯀꯩꯅꯣꯅꯒ ꯍꯥꯏꯕꯗꯣ ꯀꯤꯡꯀꯣꯡꯅꯒ ꯍꯥꯏꯕꯗꯣ. ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯀꯣꯏꯗꯧꯗꯤ ꯁꯥꯎꯒꯠꯂꯦ. ꯅꯪꯁꯦ ꯅꯨꯃꯤꯠꯇꯣ ꯄ꯭ꯔꯦꯡ ꯃꯥꯟꯗꯦ ꯅꯪꯁꯨ ꯈꯪꯉꯦꯕ ꯀꯗꯔꯅꯦꯕ. ꯀꯗꯔ ꯇꯧꯅꯔꯤꯅꯦ. ꯁꯤꯁꯇꯔ ꯅꯝꯃꯣꯁꯤ. ꯂꯥꯁꯇ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯣꯏꯀꯣ. ꯌꯥꯝ ꯄꯛꯇꯦꯀꯣ. ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯣꯏꯀꯣ ꯌꯨꯝꯅꯥꯝ ꯁꯤꯁꯇꯔ ꯊꯤꯕꯗ. ꯌꯥꯝ ꯄꯛꯇꯦꯀꯣ ꯑꯗꯨꯏꯗꯤ. ꯌꯥꯝ ꯄꯛꯇꯦꯀꯣ ꯗꯗꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ. ꯐꯖꯕꯗꯨꯅ ꯅꯝꯍꯧꯔꯣꯏ ꯅꯣꯏꯅꯤ ꯂꯩꯉꯩꯗ. ꯌꯦꯡꯒꯦꯀꯣ. ꯑꯩꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯀ ꯇꯧꯔꯝꯗꯣꯏꯔꯥ ꯍꯥꯏꯕ DSP ꯏꯕꯨꯡꯉꯣꯁꯤꯅ. ꯅꯦꯠ ꯌꯥꯗꯕꯅꯦ. ꯇꯧꯋꯦ. ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯃꯥ ꯋꯥꯔꯤ ꯂꯩꯔꯕ ꯑꯩꯒ. ꯑꯩ ꯍꯥꯏꯅꯅꯦ. ꯅꯣꯏꯅꯤ ꯂꯩꯉꯩꯗ ꯐꯖꯕ ꯚꯤꯗꯤꯑꯣ ꯌꯥꯝ ꯅꯝꯁꯦ. ꯅꯝꯒꯦ ꯍꯥꯏꯔꯛꯀꯅꯤ.
ꯑꯁ ꯂꯩ ꯌꯥꯔꯦ ꯅꯣꯏꯅꯤꯁꯨ ꯅꯝꯃꯣꯕ ꯍꯣꯏ ꯅꯝꯁꯦ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯆꯠꯂꯔꯣꯏ ꯀꯩꯅꯣ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯚꯥꯏ ꯉꯥꯏꯈꯣ ꯑꯩ ꯀ꯭ꯔꯤꯌꯦꯠ ꯄꯣꯁ ꯑꯝꯇ ꯇꯧꯈꯤꯒꯦ ꯃꯥꯒꯤ ꯐꯥꯏꯌꯔꯗꯣ ꯀꯥꯏ ꯆꯪꯈ꯭ꯔꯦ ꯅꯪꯒꯤ ꯀꯩꯅꯣ ꯀꯔꯤꯅꯣ ꯗꯗꯥꯏ ꯐꯣꯟꯁꯦ ꯑरे फायर काय चंखरगे दादा हे कैप्शन थंबदो कहिनो मई रोइजा मईदो मोजीदा नमोदु यार यार मईगा यार वेलकम इचन नाइन अइना दुम तौरगे बको नंगी फोन सिजु अइगिनी ना को इचन दुपिनी ना आई थाव याउ जु सोय निगे ता दाउ हा थाव याउ ना थाव याउब्रा आ हो मैं जे गांव ना ꯑꯩꯁꯦ ꯂꯝꯕꯤꯗ ꯊꯥꯎ ꯐꯪꯗꯗꯅ ꯕ꯭ꯂꯦꯛꯇꯒꯤ ꯑꯣꯏꯅ ꯂꯩꯕ ꯆꯠꯂꯦ ꯍꯥ ꯇꯨꯝꯕ ꯌꯥꯏ ꯑꯩꯁꯨ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯊꯥꯎ ꯂꯩꯕ ꯆꯪꯒꯤ ꯗꯗꯥ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯩꯈꯣꯏꯁꯦ ꯗꯗꯥꯗ ꯑꯗꯨꯝ ꯀꯦꯁꯟꯅꯅ ꯂꯩꯌꯦꯕ ꯑꯩꯈꯣꯏꯗꯤ ꯀꯩ ꯍꯥꯏꯔꯅꯤ ꯏꯕꯨꯡꯅꯤꯅꯀꯣ ꯀꯦꯊꯩꯌꯦꯕ ꯌꯥꯝꯅꯀꯣ ꯑꯩꯈꯣꯏꯗꯤ ꯗꯗꯥ DSPꯗ माकी खंगे माती आहानबुना बने आइने मैम उनाबने अदुम कोइनादबी अमा ओइबदोको इबुंग पुरा हादि पोकमिना बतंग तोबदो दुमाइन तौरेबको तो मयामना करी ओइना खनबदि खंगदिको अंगो आइसक्रीम लरुसे आइदि प्रिंसेस नि आइदि प्रिंसेस नि आइसक्रीम दसु अमूल याउद्रबो अमूल याउद्र अमूल गिदो सिटी अमूल क्वालिटी वाल्स के असि पिरो नोइते क्वालिटी वाल गेम त नते सिटी स्क्रीम मैं चोय पिरो लो ददाना आइसक्रीम ले बिरे खोइदी ददाना पिजो बिरेनी लो ममांग नि हिसाबी बिरो हाय हिसाबी औ फतबी करी आई हापी आई मु फबा संसार यानी फंगारोय बुंगा ए नंग लैम थाद यारोय हाइदो कोन कोलम दो खाना खगी मुथलु मुथलु होरेन थाव होरेन थाव मुथलो हेक यो बगने फतदि खंगरानी मी ए कनांग खंगबोते सोसल सोयरनी हबा माना वीडियो इना मो वीडियो कोबरेस होय तवा स्प्रिंग सेम नुंगाइ दोइने हाय कमाई वीडियो नंग यारे खन नमदि यारे अखोइगी सुगर दादा फुल स्पीड ता थौरगा बिसेमपुर मागैदा हाइगली सलकदोरे फुल स्पीड ता खिजिकता ngare koi yausalakdore yam kan thore koi sugar dada se चाबदा ngauchadi mana saninga loi chatse ma asman ko mana sa tharo ha ai kui ta de mo chu pien ma hai game da hoi ai oi game mai cha bai di ma to ta mane ata mane magi 1 lakh 1 million yo ki to ko country de zum subscribe to ngone ba ma di the loan lai ti no hai ne moi khoi lai khoi ne ba lai pok tha da gi san ni je khang ne sai di ko ai di live tha sai ai di nang wa live tha gi khalam ba ne ai di lai tha de ba isan ni lai tha da gi khang ne duna insta da hai di lai pok tha ga di sing da ni kho ka ni sine ba aduna seng na ha ga di no pi do ai ne khang no pi da lai moi ju hang e aduna seng na ha ga di moi ne yuna sta dak law ne da kum da haloi ba ai SB ji ga ni ko chen ma sa du jai ga ma nang mok pa dia de ko kaim ngang da bi de ne kai na mai luk thar ga smai le ga ko PM puram ga da bane scabam puram ga da ai bane pi yaw du ja de ai ha di khar ikai rap tor ga ko nei na kaim no pa ya de nang nok su ko ma kha luk thar nang ko ko Krishna wala siyo yani yani okay adu khoi si yaw re ko adu film ko mini khalo film ko pi mini yaw PM to lok thor ke maning do pi yaw na ha petang sala mo ko ku sala ga ko ma lan je ma ti je ko okay ai na video na mag toy la ba noi gi manung de na mo na hoi ai di khoi ni ta ngok kum da ai ha na chang ge ba jau re bo se ang manung de so wali wali 2000 ai pi ma sam to lok ko pi dong man ha de kan to ya ba hit chat to le video de sai manung do ko inu bi sa na to khen na to to nang lum ko jume jume si yaw mar kam si bai kam boi ron de ko mai min ja 지금 싫어. 지금 아저씨 내가 아이 우리 거.
ai ui rồi cô ta sẽ mà mang đi rồi su rồi kham nằm mi quá anh đi đi mà năng nô còn em nô còn hỏi này đó năng mình giờ đúng về pinky miêu đấy pinky đúng không cô ông bên lại chui nữa 이거 어떻게 봐? 어떻게 손을 ai lỗi là 진짜 넘는 거. ai lỗi là mình 마하나 군다가 간 한국에서. ai lỗi là mình Ngay tụi mình đây nó rồi. ai miêu nhiều giàu đi Rồi vậy chứ. Thôi cái nó tao ôi chalo go ai miêu nhiều rồi ai hàng miêu nhiều rồi mình cũng thấy nó đang đang tụi mình. ai sẽ car mà nung sẽ thò mà cả môi chắc khác bên này bác cô em ta đây mà bạn này cái số cái em u đây ai hàng miêu nhiều rồi cái gì nó không đi Kana thola praying siko. Mo je thola praying siko. Ai ngar ge thola pa hai na. Ngar si. Mo ki hai na ram dai ba. Là mình đi siêu phâm nó lấy ạ. Ta đói papa mà. Praying lại bộ ấy người ta mi hùn nhau đây và cái gì nó không để nó sao này còn sao vẫn lôi đấy sao chứ mà có băng sao cả lại với sao vậy cái nắm tao đây qua đây cái nắm tao cái nắm đừng mà làm gì rồi thọc lên Chúng Iya dah. 그 그거는 이제 레스미제 마기 뭐이 그거네. 가진징. 사람 니가 다르기 사람이요. 타이니가 있는. 실제 그런 거 다져드려. 아이나 그가 만지 내가 사계지 락스가 다 원시나 되고 아이 해주시 소비가 그 바로가 후지 내가 말하거든. 윤나시 강대 아두가 뭐기 까이노래 까이바 거기 잘 까이노. 까이노디 강아 뭐니까 하라거든. ina kan daga kai mana khanga mun ka haye ji muji kadar ni muji DSP je lak ni ne sai haile ado di premi di khange ba ko ado ma sin surprise asi mo si thajara mo de la kane thajara mo da ai ni yang I song ni ya yen nganu ko mal 파이 돌아키로 okay Chalo. Now. Down. Now. Ui. Shubi. Me. Ui. Chaba giro dine. Nang kador have no da chicken chadri set. ai sa sadre Kai lamdi lining about. lining me wana taba ai di thaja short thaja ba mi da hange ko sinje thaja mi di saite le je juno mo ka short thaja ba su thaja da ba su ani mak le jeno mo ka question am hange ba ai bi di nangi apam di soi le ram ni da nangi short thaja bi ai thaja ram da bi nangi apam ba thaja be thaja da ka su kai di ko tis ka su kai di ko adubo nangna pamjaba ai gi oi ba hai di sibak di pami haibam di soi le ram ni da phaming ba ko adumaina aina sum isoro na pusalaga hai ta short thaja bi na ai sa hen doke ko ai sa ji ka thok sarge ai apam da piu sine le ai apam ai phangom mi kup tu da sona hai di le dana ai phangjo mi kup tu da hoi matum da sa khibe ko adubu phangdi ko di ai ka thoge khalwa da Chicken tara bateri cha chaba. de ok san nganu gen kem sadre suma de nga khata ne sari se nga si ju masa ke kem sadre Yerum di chaba. yerum di sai Kai no nang idu dia. yerum chai songom chai misi ke no gi ne hai di khar lai ba so thaje ba mi sing gi sa ba ya do ha ju khar lai ba Okay. adu mai hai ta hai di adu mai to ka thok sa ba hai ta
ꯁꯨꯝ ꯍꯥꯏꯗꯤ ꯑꯩ ꯏꯁꯣꯔ ꯊꯥꯖꯔꯝꯗꯕ ꯃꯤ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯔꯒ ꯑꯩꯒꯤ ꯁꯤ ꯐꯪꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩ ꯁꯤ ꯆꯥꯈꯤꯔꯣ ꯍꯥꯏꯕ ꯈꯟꯖꯕꯗꯨꯅꯦꯕ ꯃꯥꯅꯦ ꯑꯩ ꯁꯤ ꯐꯪꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩ ꯆꯥꯈꯤꯔꯣ ꯍꯥꯏꯕꯗꯨ ꯆꯞ ꯃꯥꯟꯅꯩ ꯁꯤꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯩ ꯏꯁꯣꯔ ꯊꯥꯖꯕꯅꯤꯅ ꯏꯁꯣꯔ ꯑꯩ ꯏꯁꯣꯔꯒꯤꯗꯃꯛꯇ ꯁꯤ ꯀꯠꯊꯣꯛꯆꯔꯒꯦ ꯑꯩꯗꯣ ꯐꯪꯍꯟꯕꯤꯌꯨ ꯁꯤꯅꯤꯗ ꯑꯣꯀꯦ ꯆꯦꯂꯦꯟꯖ ꯐꯪꯕ ꯑꯣꯏꯔꯣ ꯑꯗꯨꯅꯤꯗ ꯁꯤꯗ ꯏꯁꯣꯔ ꯊꯥꯖꯕꯒꯤ ꯃꯔꯤꯁꯨ ꯂꯩꯅꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯏꯁꯣꯔ ꯊꯥꯖꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯩ ꯁꯤ ꯐꯪꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩ ꯍꯦꯟꯖꯒꯦ ꯏꯁꯣꯔꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯅꯦꯕ ꯑꯗꯨ ꯅꯪꯅ ꯏꯁꯣꯔ ꯊꯥꯖꯗꯕ ꯑꯣꯏꯔꯝꯃꯒꯗꯤꯀꯣ ꯑꯩ ꯁꯤꯡꯅꯕ ꯑꯃ ꯂꯩꯔꯒ ꯍꯦꯔꯥ ꯑꯩ ꯁꯤ ꯐꯪꯗ꯭ꯔꯤꯐꯥꯎꯗꯤ ꯁꯤ ꯆꯥꯔꯣꯏ ꯍꯥꯏꯅ ꯊꯝꯃꯒ ꯆꯞ ꯃꯥꯟꯅꯩꯕ ꯅꯠꯇꯕ꯭ꯔꯥ ꯑꯩꯅ ꯏꯁꯣꯔꯗ ꯄꯨꯁꯟꯕꯅꯦ ꯍꯥꯏꯕꯅꯤꯗ Okay. ꯁꯤ ꯈꯛꯇꯅꯤ ꯏꯅꯝꯃ ꯍꯣꯏꯒꯤ ꯌꯨꯝ ꯏꯅꯝꯃ ꯀꯥꯔꯦꯗꯅ ꯐꯖꯩ ꯅꯠꯇ꯭ꯔꯥ ꯏꯅꯝꯃꯅ ꯌꯥꯝ ꯍꯤꯟꯖꯥꯡ ꯊꯣꯡꯕꯤꯔꯦ ꯑꯩꯈꯣꯏꯗ ꯁꯗꯟꯂꯤ ꯂꯥꯛꯄꯅꯤꯅꯀꯣ ꯋꯥꯔꯝꯃꯅꯤ ꯋꯥꯕ꯭ꯔꯣ ꯋꯥꯗꯦ ꯍꯟꯗꯣꯛ ꯂꯥꯛꯄꯕꯨ ꯍꯌꯦꯡꯋꯥꯏ ꯍꯣꯏ. ꯅꯣꯏꯗ ꯂꯥꯛꯑꯀꯥꯟꯗꯁꯨ ꯃꯥꯅꯦ. ꯀꯩꯝ ꯌꯥꯎꯔꯣꯏ ꯀꯁꯥꯔꯗ ꯀꯩ ꯌꯥꯔꯦ ꯑꯗꯨꯅ ꯑꯩ ꯐꯔꯦ ꯆꯥꯒ ꯑꯗꯨꯝ ꯐꯝꯃ ꯂꯩꯔꯗꯝꯅꯦ ꯃꯥꯅꯦ ꯂꯥꯛꯎꯀꯣ ꯁꯣꯏꯗꯕꯤ ꯍꯣꯏ ꯂꯥꯛꯀꯦ ꯗꯗꯥꯒ ꯀꯣꯟꯅꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯅꯕ ꯇꯧꯔꯒꯦ ꯗꯗꯥ ꯗꯤ ꯑꯦꯁ ꯄꯤꯗꯤ ꯁꯣꯟ ꯆꯠꯈ꯭ꯔꯦ ꯃꯥ ꯗꯗꯥ ꯑꯃꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯣꯂꯤꯌꯣꯁ ꯆꯠꯈ꯭ꯔꯦ ꯃꯣꯏꯒ ꯀꯣꯟꯅꯅ ꯆꯥꯕꯩꯔꯣ ꯑꯩꯈꯣꯏ ꯇꯦꯕꯜ ꯃꯪ ꯂꯩꯔꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯔꯒꯦ ꯀꯅꯥꯒꯤ ꯚꯤꯗꯤꯑꯣꯅꯣ ꯑꯣꯏꯗꯣꯏꯁꯦ ꯑꯩꯈꯣꯏ ꯅꯠꯇꯦ ꯅꯣꯏꯒꯤꯅꯤ ꯑꯩꯅ ꯑꯩꯒꯤꯗ ꯁꯨꯝ ꯅꯝꯃ ꯍꯣꯔꯦꯟ ꯊꯥꯕꯤꯒꯦ ꯇꯧꯕ ꯁꯠ ꯂꯥꯎꯅ ꯅꯥꯎꯕꯤ ꯍꯥꯔꯗꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯔꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯅꯪꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕ introduction-ꯗꯨꯗꯤ ꯅꯁꯥꯒꯤ ꯃꯌꯥꯝ ꯅꯪꯅ ꯍꯥꯟꯅ ꯍꯥꯏꯔꯣ Hi guys, welcome back to my new video. ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯗꯗꯥ DSPꯅ ꯄꯨꯔꯒ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯗ ꯂꯥꯛꯑꯦ ꯆꯤꯆꯦ ꯍꯣꯏ ꯃꯣꯏꯗ ꯑꯗꯨꯅ ꯆꯥꯕ ꯇꯧ ꯍꯥꯏꯔꯣ Hi to. Hi to. Hi to. Hi miyam hayo. Hi to ram to. Hi to nushibani. La hi to la. Hi miyam. Hi, Taro. Hi hello. See, guys. Hi, guys. Hi guys to. To nanaw mo na to sila. baby Hi hello. Hi hello. Hi. Hi to. Hi miyam hayo. Ay ko yiyisi mo. Hi miyam hayo. Lao. Chắc ra na. Tài đinh hay vậy mà. Tài đinh tao tao. Tài đinh. Hay. Nên nó mới chả. Xe, yên ngó camera đi yên ngó. 지지미라 하 누시브로 와디 스와이게 비디오 끊었는데 저 웅앙 거든 할 때. 당연히 와리 ꯅꯪ ꯚꯤꯗꯤꯑꯣꯅꯦ ꯈꯔ ꯉꯥꯡꯕꯤꯗꯅ ꯇꯧꯕ ꯃꯥꯁꯨ 마이 비디오 ꯀꯩꯗꯣꯅꯦ ꯑꯗꯨ ꯅꯪ ꯉꯥꯡꯉꯣ ꯍꯥꯏꯕ ꯑꯩ ꯍꯥꯏꯕꯗꯤ ꯅꯪꯒꯤ 시디 아이기니 ꯑꯗꯨ ꯅꯝꯕꯗꯣ ꯈꯔ ꯉꯥꯡꯉꯣ ꯍꯥꯏꯕꯅꯤꯗ ꯋꯥꯔꯤꯗꯣ 오 마기 하이로 ꯅꯪꯅ ꯉꯥꯡꯉꯣ ꯍꯥꯏꯕ ꯑꯩ ꯍꯥꯏꯒꯦꯕ ꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯆꯠꯄꯗꯗꯤ ꯀꯩꯝꯇ ꯍꯧꯗꯕꯅꯦ ꯗꯗꯥ ꯑꯝꯇ ꯏꯁꯤꯡ ꯃꯨꯊꯠꯂꯨꯅꯦ ꯀꯣꯄ ꯌꯥꯏ ꯍꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯍꯥꯗꯣꯔꯦ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯜꯂꯦ ꯑꯗꯨ ꯏꯁꯤꯡꯁꯦ ꯍꯥꯗꯣꯛ ꯂꯩꯔꯝꯃꯦ ꯅꯣꯡ ꯆꯨꯕꯤꯗꯕ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦ ꯀꯩꯅꯣ ꯉꯁꯥꯏ ꯀꯩꯝ ꯊꯨꯡꯍꯧꯗꯕꯅꯦ ꯁꯦ 와우 이거 신ገል롤 ꯅꯨꯡꯉꯥꯏꯇꯦ ꯄꯨꯜꯂꯦ